ꯑꯦꯇꯦꯛ ꯇꯧꯅꯕ ꯍꯨꯏꯁꯤꯡ ꯁ꯭ꯄꯣꯟꯖ ꯕꯣꯝꯕꯁꯤꯡꯒ ꯂꯣꯏꯅꯅ ꯏꯖꯔꯦꯜꯅ ꯍꯃꯥꯁ ꯇꯅꯦꯜꯁꯤꯡꯗ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯍꯃꯥꯁꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯕ ꯏꯖꯔꯦꯜꯒꯤ ꯂꯥꯟ ꯑꯗꯨ ꯍꯧꯖꯤꯛ ꯒꯥꯖꯥꯒꯤ ꯃꯔꯨꯑꯣꯏꯕ ꯁꯤꯇꯤ ꯑꯗꯨꯒꯤ ꯃꯌꯣꯜ ꯇꯝꯗ ꯆꯪꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯖꯔꯦꯜꯒꯤ ꯑꯥꯔꯃꯤꯅ ꯍꯃꯥꯁ ꯒ꯭ꯔꯨꯞꯀꯤ ꯄꯥꯛ ꯆꯥꯎꯔꯕ ꯑꯔꯣꯟꯕ ꯇꯅꯦꯜꯁꯤꯡꯒꯤ ꯃꯤꯔꯥꯡꯒꯨꯝꯂꯕ ꯅꯦꯠꯋꯥꯔꯛ ꯑꯗꯨꯗ ꯆꯪꯁꯤꯟꯕꯗ ꯊꯣꯛꯄ ꯌꯥꯕ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨ ꯌꯥꯔꯤꯕ ꯃꯈꯩ ꯍꯟꯊꯍꯟꯅꯕ ꯍꯣꯠꯅꯔꯦ꯫ ꯂꯥꯟꯃꯤꯁꯤꯡ ꯁꯤꯕꯗꯒꯤ ꯌꯥꯔꯤꯕ ꯃꯈꯩ ꯍꯟꯊꯍꯟꯅꯕ ꯏꯖꯔꯦꯜꯒꯤ ꯃꯤꯂꯤꯇꯔꯤꯅ ꯂꯩꯅꯨꯡꯗ ꯂꯩꯕ ꯍꯃꯥꯁ ꯀꯝꯄ꯭ꯂꯦꯛꯁꯁꯤꯡ ꯑꯗꯨ ꯊꯤꯖꯤꯟꯅꯕ ꯑꯃꯁꯨꯡ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯗ ꯇꯦꯛꯅꯣꯂꯣꯖꯤ ꯀꯌꯥ ꯃꯔꯨꯝ ꯁꯤꯖꯤꯟꯅꯈ꯭ꯔꯦ꯫ ꯅꯣꯡꯊꯛꯇꯒꯤ ꯁꯔꯚꯤꯂꯦꯟꯁ ꯗ꯭ꯔꯣꯟꯁꯤꯡꯅ ꯑꯔꯣꯟꯕ ꯁ꯭ꯇ꯭ꯔꯛꯆꯔꯁꯤꯡ ꯑꯗꯨ ꯈꯪꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯂꯥꯟꯒꯤ ꯄ꯭ꯂꯦꯟꯁꯤꯡꯅ ꯑꯀꯟꯕ ꯁ꯭ꯇ꯭ꯔꯛꯆꯔꯁꯤꯡ ꯑꯗꯨ ꯐꯥꯎꯖꯤꯟꯅꯕ ꯗꯤꯖꯥꯏꯟ ꯇꯧꯕ ꯕꯪꯀꯔ ꯕꯁꯇꯔ ꯕꯣꯝꯕꯁꯤꯡ ꯄꯨꯈ꯭ꯔꯦ꯫ ꯂꯩꯈꯥꯗ ꯕꯨꯜꯗꯣꯖꯔꯁꯤꯡꯅ ꯂꯩꯅꯨꯡꯒꯤ ꯅꯦꯠꯋꯥꯔꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯔꯝꯕ ꯌꯥꯕꯁꯤꯡ ꯁꯦꯡꯗꯣꯛꯂꯦ꯫ ꯑꯃꯔꯣꯝꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯍꯨꯏꯁꯤꯡ, ꯑꯟꯃꯦꯟ ꯚꯦꯍꯤꯀꯜꯁꯤꯡ ꯑꯃꯁꯨꯡ ꯔꯣꯕꯣꯠꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯅꯨꯡꯒꯤ ꯃꯐꯝ ꯑꯗꯨ ꯈꯪꯅꯕ ꯍꯣꯠꯅꯔꯦ꯫ ꯏꯖꯔꯦꯜ ꯃꯤꯂꯤꯇꯔꯤꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯈꯨꯠꯂꯥꯏ ꯑꯃ, ꯑꯦꯛꯁꯄ꯭ꯂꯣꯁꯤꯚꯁꯤꯡ ꯌꯥꯎꯗꯕ ꯀꯦꯃꯤꯀꯦꯜ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯌꯥꯎꯔꯦ꯫ ꯃꯗꯨ ꯌꯥꯝꯅ ꯊꯨꯅ ꯆꯥꯎꯊꯣꯛꯏ ꯑꯃꯁꯨꯡ ꯆꯪꯐꯝꯁꯤꯡ ꯊꯤꯖꯤꯟꯅꯕ ꯐꯣꯝꯁꯤꯡ ꯀꯟꯁꯤꯜꯍꯜꯂꯦ꯫ ꯃꯁꯤꯕꯨ ꯁ꯭ꯄꯣꯟꯖ ꯕꯣꯝ ꯍꯥꯏꯅ ꯈꯪꯅꯩ꯫ ꯆꯠꯊꯔꯤꯕ ꯒꯥꯖꯥ ꯑꯦꯇꯦꯛ ꯑꯁꯤꯗꯒꯤ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯔꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯈꯣꯏ ꯃꯁꯥꯃꯛ ꯉꯥꯛꯊꯣꯛꯆꯗꯨꯅ ꯂꯩ ꯍꯥꯏꯅ ꯏꯖꯔꯦꯜꯅ ꯊꯥꯖꯔꯤꯕ ꯍꯃꯥꯁꯀꯤ ꯀꯤꯂꯣꯃꯤꯇꯔ ꯆꯥ ꯀꯌꯥꯒꯤ ꯇꯅꯦꯜꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯥꯟꯃꯤꯁꯤꯡ ꯊꯥꯖꯤꯟꯕꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨ ꯃꯥꯌꯣꯛꯅꯗꯅꯕ ꯍꯥꯏ-ꯇꯦꯛ ꯇꯦꯛꯇꯤꯛꯁ ꯑꯗꯨꯅ ꯄꯥꯟꯗꯝ ꯊꯝꯂꯦ꯫ ꯑꯩꯈꯣꯏꯅ ꯇꯅꯦꯜꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯕꯒꯤ ꯑꯁꯦꯡꯕ ꯃꯔꯝꯁꯤꯡ ꯑꯗꯨ ꯂꯩꯇ꯭ꯔꯕꯗꯤ ꯆꯪꯂꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯅ ꯏꯖꯔꯦꯜꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯎꯟꯁꯤꯜꯒꯤ ꯍꯥꯟꯅꯒꯤ ꯗꯤꯄꯨꯇꯤ ꯍꯦꯗ ꯇꯤꯄꯥ ꯃꯥꯔꯤꯌꯥꯔꯅ ꯍꯥꯏꯈꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯁꯣꯂꯨꯁꯟꯗꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯅꯨꯡꯒꯤ ꯃꯐꯝꯁꯤꯡ ꯑꯗꯨ ꯁꯝꯅꯍꯟꯗꯅꯕ ꯇꯅꯦꯜꯁꯤꯡ ꯑꯗꯨ ꯅꯤꯡꯈꯥꯏꯍꯟꯅꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯖꯔꯦꯜꯒꯤ ꯐꯣꯔꯁꯁꯤꯡꯅ ꯋꯦꯁ ꯕꯦꯡꯛꯀꯤ ꯁꯤꯅꯥ ꯍꯣꯁꯄꯤꯇꯥꯜ ꯀꯣꯏꯁꯤꯟꯈ꯭ꯔꯦ, ꯍꯣꯁꯄꯤꯇꯥꯜ ꯀꯌꯥ ꯃꯔꯨꯝ ꯀꯣꯏꯁꯤꯟꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯣꯀꯨꯄꯥꯏꯗ ꯋꯦꯁ ꯕꯦꯡꯛꯀꯤ ꯖꯦꯅꯤꯟꯗ ꯏꯖꯔꯦꯜꯒꯤ ꯐꯣꯔꯁꯁꯤꯡꯅ ꯑꯆꯧꯕ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 3 ꯁꯤꯈ꯭ꯔꯦ꯫ ꯉꯍꯥꯟ ꯅꯨꯃꯤꯗꯥꯡꯗꯒꯤ ꯉꯔꯥꯡ ꯏꯔꯥꯏ ꯐꯥꯎꯕ ꯑꯦꯇꯦꯛ ꯑꯗꯨ ꯆꯠꯊꯈꯤꯕꯅꯤ, ꯃꯗꯨꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 14 ꯁꯣꯛꯈ꯭ꯔꯦ꯫ ꯏꯖꯔꯦꯜ ꯑꯥꯔꯃꯤꯅꯗꯤ ꯃꯤꯑꯣꯏ 5 ꯁꯤꯈ꯭ꯔꯦ ꯍꯥꯏꯈꯤ꯫ ꯁꯒꯣꯜꯁꯦꯜꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:30 ꯔꯣꯝ ꯇꯥꯕꯗꯒꯤ ꯏꯖꯔꯦꯜ ꯑꯥꯔꯃꯤꯅ ꯖꯦꯅꯤꯟ ꯁꯤꯇꯤꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯂꯤꯇꯔꯤ ꯒꯥꯔꯤ 40 ꯊꯧꯖꯤꯟꯈꯤ, ꯑꯗꯨꯒ ꯌꯨꯝꯁꯤꯡꯗ ꯔꯦꯗ ꯆꯠꯊꯈꯤ ꯑꯃꯁꯨꯡ ꯃꯤꯑꯣꯏ ꯀꯌꯥ ꯐꯥꯖꯤꯟꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯁꯥꯊꯤꯕ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯄꯥꯎꯁꯤꯡ ꯂꯩꯈꯤ꯫